कोविड की लायोंग उलक्पदगी मतई मनाव अनि सुसाइड तौदुना सिजखरे यामना लाइबक थिबा अमदी कोविड-19 गी अकीबा मियामदा हेन हेंगलकपा मानबा मवोंगदा चही निफुगी नुपा अमगा मागी नुपीगा लोइनना कोविड-19 गी लायोंग उलक्पदगी मखोइगी पुंसी लोइसिनजखरे थौदोसी कर्नाटकागी मंगलुरुदा थोखिबनी थौदोसिदा लेखिद्रबा मियोइसिंग अदु रमेश अमदी महाकी लोइनबी गुना सुरबनानी हाइबा खंगबा ngamkhre पुलिस की सोर्सिंगना पीटीआई दा फोंदोरकपगी मतुंगिना मतै मनाव अनि अदु हौखिबा नुमित खरनिदा कोविड-19 गी लायोंग उबा फंखी हाइरी लेखिद्रबा मियोय अनि असिना मंगलुरु की पुलिस कमिश्नर एन शशिकुमार दा लेना असिगी पाउना मखोयदा थोगनगदबा अकीबसिंग अदु खांगबा ngamloidaba maramna सुसाइड तौजनबा वारेप लौरे हाइना ngarang voice message ama tharamki कमिश्नर अदुना खुदकता मखोय अनिदा हाथु हाथुना वारेप लौदनबा पाउखुम पीखी अदु मोइनमक पुलिसना मखोय अनिना लेरिबा अपार्टमेंट अदु यौबदा सीदुना लेरंबा थेंगनखिबनी सोर्स असिगी मतुंगिना नुपी अदुना इरंबा सुसाइड नोट अमदा मखोयगी मचा अमा पोकपगा नुमित 13 नि लेरबा मतुंगदा सीखिबा अमदी महाकी डायबिटीज नारिबा अदु कंट्रोल तौबा ngambagi वांगबदा लेखिबा अदु बुसु पलमि सुसाइड नोट अदु मखोयगी मरल मथुम पुंबा लाइरबा सिंगदे यंथोकनबसु पलमखी हाइरी अतोप पावमना बीजेपी याउद्रबदी पिरमद्रे हाइखिबदु पाव फाउनबो वाटपदगी हाइखिबनी विचित्र शर्मा हैरोग असेंबली कॉन्स्टिट्यूएंसी की कोविड-19 ना लेखिद्रबा इमुंग लुपा 50 पीगनी हाइना एमएलए ना लाउथोख्रबसु बीजेपी याउद्रबदी पिरमद्रे हाइना मीडिया की थोंगदा वाखटसखिबदु एमएलए का पाव फाउनबो वाटपदगी हाइजखिबनी अतोप पार्टी की इमुंगसिंगदसु एमएलए ना 50 की तेंगबांग अदुमक पिरमबा थेंगनजरे हाइना श्रीमयुम विचित्र शर्मना मसाना पावगी मिफम अमदा सेंगदोरगली ngasi herok part 1 da pangthok pawgi mifam aduda bisitrana makha tana hai ngarang mahak masana haidok sakibo wafam adu paw phauna ba watpadagini mana local MLA bu achan mirai naibagi mongda ngang sakiba du kupna thijin ba watpadagini MLA Radeshamna political party gi khenaba amata thamdana covid-19 na lekhidaba imung khuding makta lupal sing yankhai gi tengbang piramle haiki Bichitrana makha tana hai mahaki apokpi lekhidabagi covid-19 gi tengbang phangnaba application adu MLA da yoromdre MLA da yobu makhaidi amata chithadana political party gi khenaba thamdana tengbang piramba thengnajare hojikti MLA da application chu yohunjakhre MLA na tengbang pivirani haina su takpire masigi damak MLA bu tokmel khangba uchari haina bichitrana makha takhi atopa pawmana afaspa ek lokthokna balengak taksinduna lagli khaide mani State asida Armed Forces Special Power Act 1958 lokthoknaba Manipur lengakna lokhatpham thokpa thabaksing lokhataba Manipur Human Rights Commission na haukiba August 2 da recommendation order ama thoktuna Chief Secretary DGP amadi Special Secretary Home amadi Special Secretary Home da copy yohonkhre haina commission asigi acting chairperson khaide mani na phongdokhre wafam silamphel patta leiba Manipur Human Rights Commission gi office ta pangthokpa pangbi singo unabagi mifam amada phongdokhibani mahakna makha taraduna phongdokhibada kaisam thong laisom leirekta leiba Dr. Suresh Kouba mioi amana commission da tharakpa case number MHRC complaint case number 68 of 2020 na complainant oiraga Chief Secretary DGP amadi Special Secretary Home Government of Manipur ki mathakta tharakpa case amagi hearing commission asina satharaba matungda haukiba August 2 da recommendation order ama thokhibani commission na ngasi phawda case samri ge 50 rom paidun sathaba leikhre matamga sunadraba ek ama oiriba fasfa gi ek asi state asida makha tana thamdanaba state asida makha tana thambada sunaba amadi chanaba oidre maramaduna state lengakna hairiba ek asi lokthoknaba lokhatpham thokpa thabaksing lokhanaba recommendation book tawkhibani Masidanatana commission gi oina sanglaba sahi kulumdoi asigi manungda ahan boina annual report ama phonglagani report asida law and order amadi investigation ani asi khaidoknaba school education da human rights ki matang da yawhannaba wafam kaya yauri haiki atopa pawmana Manipur University of Culture da MA course ming chanba yakhiroi maheroi loop ahum Manipur Culture yokhatnaba English ngani ga tara manga da linkhatkiba Manipur University of Culture MUC asida sayanaba kya leiriba sing hongdoktriba makhai University asi MA course tambagi mingchanba yakhiroi haina University asigi makha da leiriba institution ahum Sri Sri Mukunda Deva Music College Government Dance College amadi JN Dance Manipur Academy gi meheroi loop ahum asina thadorokpa serola man hairi Cherolis makha taraduna University asida mitai mayekna exam thagadaba dugi mahutta Bengali mayekna adum sathari Department singda mahiroi masing sudana leiba BA course tambada UGC bona fide oiba mahiroi laktabagi phibamda leire BA course ta ming changada basing board council dagi lakpa singi ming chanbada eligible oibagi chap chawa niyam leiramdaba kya leiri hiramasida art and culture gi department puri ba chief minister na yengsin biu laikhai taba phibam ama laktriba phawba mahiroi lup asina khongjang changchingani hairi